Image PAODAM miyang tabiribasing busurbalana kurumzari ngasigi maruiba pau pizari. Manipur amasung Manipur gi mapanda maitai na khundaba mafam sengda ningol Jacoba pangtoknakre. Northeast Aero Sports Hot Air Balloon and Paramotos Festa 2023 pangtoklagani haina Minister Govindas Konthauramna lauthokre. Taruk suba death anniversary of Pabung Thongnawjam Iboyai mathorom pangtokre. Loinana malemgi oiba healthcare ecosystem ga chanaba pandam ama lokom to haina Union Health Minister Mansukh Mandaviana haikre. Pamucha khaina pizari. Ngarang hiangai gi nini panba da pangthokhiba Manipur gi khwaidagi chawba kumai ama oiriba ningol Jacoba gi thoromda Manipur amadi Manipur gi wangmada leiriba ningol iche ichan ima ibel kayabu mabung mopwa oibasing chakauna khiba aduga mari leinana Glory Children Home thamna popi moirangnasu chakaukre. Home asibu chalairiba Dr. L.P. Shak Singa amadi home asigi managing committee gi maikaidagi phongdokhibada Glory Children Home asida tungan-tunganba mafam sengdagi tungan-tunganba jati kayagi kana leijaraba angang kaya leiri makhoi damak mache machan sing leiri amadi lon dharma jati tungalabasu ekhoi amatani nungsi chanana laiminarasi haiba pandamda lamdam asida punna khundaminariba tangkul muslim meitai amadi kuki gi ima iche isan khara ningol chakauduna chaminakre. Ichal iche ima event sing aduna home asigi damangta makoina angamba kudol sing puraki amadi home asigi maikaidagi su angamba kudol pikhibaga loinana ningol chakaubagi chaklen harauna chaminaki. Ningol chakaubagi thorum asina Manipur lamdam asi watapadaba nungsi chanana ningtamna mithoi mihana hingjaba lamdam ama oirasanu haina su phongdoki. Patriotic Writers Forum PAWF Manipurna Manipuri Cultural Complex MCC Bangladesh amadi Manipur Youth Forum MYF Bangladesh ka khosamnaraga ngarang hianga gi nini panba ningol Jacoba numita Bangladesh ki ningol chani piba chani yangkai puna miyoi chamri yangkai Manipuri Cultural Complex da chakauduna Manipur gi iyong da saba potlam sing khudol tamkre. Manipur lenga ke PHED Consumers Affairs Food and Public Distribution gi Minister L. Susindro Mitagi sponsor makhada pangthokhiba ningol Jacoba gi thorom adu mai pakna pangthokre. Bangladesh ki leimai da khwaidagi chawna pangthokliba ningol Jacoba gi thorom aduda Minister L. Susindro amadi Rajya Sabha gi MP Laisemba Sana Jawbana mathangsina Chief Guest amadi Special Guest oina saruk yaki. People Republic of Bangladesh ki retired Additional Secretary Singh Sasikumar Singha amadi Kongkhab Nilamani anina Guest of Honor oina saruk yaki. Thorom aduda PAWF Manipur gi President Naroibam Khambaluwang, former President Dr. Yaiskul Khwairakpam, Vice President Sobita Mongjam, Guwahati Branch ki Secretary Raju Maibam, Tripura Branch ki President Gurumayum Biplav, Forum gi Light Member Dr. Naurem Sanatomba, Dr. Lauriyam Santani, Dr. Konthaujam Bimola Maibam Pramojit, Naurem Romila Surjita Ningthauja, Philem Baleswar, Irom Bobo Janice Naurem amadi Jasmina Naurem Chana Chingba masak nairaba miyoi kayasu saruk yaki. Ningol Jacoba haurokhibagi puwarigi maramda Dr. Yaiskul Khwairakpam amadi Ningol Jacoba na khunaida piriba kanaba haiba hiramda Manipur University Assistant Professor Dr. Naurem Sanatombana wangangki. Ningsing bayai handak Bangladesh da chatliba Patriotic Writers Forum gi khongjat asigi manung channa October 9 da Manipuri Cultural Complex da Manipuri Language, Literature and Culture gi maramda
one-day international seminar amasu pangthoki. Seminar asida Bangladesh amadi Manipur ge scholar tara romna paper pathoki. Loinana Bangladesh ki mitai singna khundariba Banugas, Bisgaon, Dhamai amadi Silet na chingma mafam sing da su chatuna mitai jil inaw singi maramda study tawki hari. Youth Social Club Cum Information Center Ayangpali Road Kuraina Sinduna Ningol Jacobaga Mari Lainana Pangthokpa Laibak Fabi Ningol Khanbagi Tharom Ngasi Club Asigi Sanglenda Pangthokre Thaudam Ningol Lairik Yengbam Lekaida Ongkibi Ibethoina Chahi Sigi Laibak Fabi Ningol Takre Luinana Consolation Prize Oina Ningol Manga Amasu Khanduna Ningol Khudol Tamki Tharomgi Nunggi oibadi chahi amagi manungda amuktang thokpa ningol chakauba numit asida ningol sing bo haraw tayamna okpa amadi kuina unarudraba ningol sing mikup kharadang oirabasu puna unahanduna awa nungai paudam nabana nungsinaba hengalakani tarom asida Khurai Chingangbam Laikai GP gi Pradhan El Kanan Balana Ningol Singda Khudol Tamki Loinana Hanagi Club Asigi President Thaudam Rohini Kumarna Mayambu Haraw Tayamna Okpagi Warol Amadi Thauramgi Nunggi Oiba Warol Tamkibaga Loinana Chahi Khudingi Club ki Maikaidagi Su Asigumba Thauram Singh Sinbak Ngamnaba Ningol Singdagi Board ni Kibaga Loinana Manipurgi Mafam Ataidasu Sinbiduna Punna Nungsinana Hingminabagi Warol Singh Thamki Jiri Apunba Khunai Chawkhat Lop JAKCL Amadi Lamtai Khunau Youth Club Borovekara Subdivision Jiribam Anina Kusamnaraga Ningol Sengi Jacoba Ningol Jacoba Lamtai Khunau Community Hall da Ayuki Pung Taramakai Taba Matamda Pangthokre Ngasigi Thoramda M Hemanta Maitai President JACKL K Kulajit Singh Advisor Lamtai Khunau Youth Club Jesabam Nurina Begum Secretary JAKCL Women Wing Lairik Yangbam Jaminikanta Singha Assistant Professor Jiri College and Poritas Das ex Pradhan Jakurador GP Jiribamnan Ngasigi Tharomgi Chief Guest President Guest of Honor Oiki Tharonga Mari Lainana M Hemanta Maitai President JAKCL na Haikibada Mabung Mopwagi Nungsinaba Chesinaba Mari Asi Yamna Mathau Tai Adutada Ngasigi Sotharaba Khunai Asi Chawkhatpa Purakpa Ngamgani Haiki Ngasigi Thoram Aduda Mabung Mopwa Kaya Laijadraba Ningol Sing Yauna Chawrakna Jiribam Amadi Marak Circle Apunbagi Ningol Lising Amo Chamri Kun Singda Khudol Biduna Ningol Chakauba Thoram Pangthoki India ki history da hanbo oina aero sports category ki oiba Northeast Aero Sports Hot Air Balloons and Paramotors Festa 2023 pangthoklagani haina Youth Affairs and Sports Minister Govindas Konthaujamna haukiba yumsakai numita lauthokre Festa asi Kasia Ventures na DGCA na piba FIR license pairaba Hot Air Balloons ki instructor Captain Imo Chauba Singhaga kusamnaraga purakpani Hariba Festa asi Mathang Chahi Inglisangani Kulumdoi ge February Taramathoida Bisnupur District ki Fuwala Public Ground da Captain Imo Chawbana Hudokani Imphal East Hotel Imphal da Pangthokpa Paugi Mifam Amada Minister Govindas na Festival asi pangthoknabagi matangda lauthokladuna hai state asigi miyamda lam kaya tawbak ngambagi potential lairabasu ayambana makoida lairiba haisingba amadi masagi belu khangjadri Minister na makha taraduna asigumba Aero Sports Festival asi pangthokpana tourism sector da chakhat handuna foreign tourist singi pukning chingsilhalagani haiki aduna bat wats ki mi mayam se tourist mayam se lai adu mind tawduna akoi Aero Sports assisting si akoina lakha matam sida akoi Manipur se atop da state singa home livena akoi da hana hone base is very lucky for the people living in our state Manipur that such kind of event is coming to our state. State ama sabot pahay basi. You cannot live alone to the government. We should join hands and heads together. Not only the hands, but heads also we have to join. Punna zakshit manarava kan khata koi sabot karni. Aduna amana ngamba bacha thaba ama tawpa amana ngamba bacha thaba am tawpa Paugi mifam aduda Captain Imo Chawba amadi Kasia Ventures ki Managing Director
P. Aristotle su saruk yaki. Kakching Police Station ge manung channa leiba Kakching Mayai Lekai Yaikhom Pareng da leiba angang ani tha sigi kuntaruk da Sengmai Turel da takibadagi angang amana laikanaraga amana thiba khangdana leirakhiba adu ngarang asiba hakchang oina thengnakhre asiba hakchang oina fangkraba angang adu KSS nganba chahi nipan apokpa Navakishore Kakching Mayai Lekai Yaikhom Pareng dagini SDRF ki team ama yauna lekai miyamga loinana thibada Makoina takiba mafam adudagi mita chani rom chatharaga leiba ibudau Sengmai Ningthaugi mapada thengnarakibani hairi asiba hakchang ngarang aroiba mathau mangam pangthokre laikhidraba nganba machi anigi makhada nupa mathanta yawbani hairi. The Federation of Obstetric and Gynecological Societies of India na senduna internet ki kuthangda cervical cancer free NER oihanabagi initiative ama oina pangthokiba sensitization and awareness program for paramedics the health and IPR minister Dr. Sapam Ranjan chief guest oina aduga Dr. Eric Jamania SMD National Health Mission Mizoram na guest of honor oina saruk yaki program asigi topic amari laina ba wafam sing leiba asigi maming lairaba medical specialist amasung gynecologist sing saruk yaduna wafam kaya su phongdoki thoramdu da maru oina northeastern state singda cervical cancer oiriba fivam gi matang da su khananena ki panba yabadi national survey gi report matung ina leiba asigi manungda northeastern state singna cervical cancer nabagi case khwaidagi hena wanglibani thoramgi chief guest ki warol share tawraduna minister Dr. Ranjan na haikibada northeastern state singda cervical cancer naba control tawnanaba mass awareness amadi prevention measures sing paikhatpa darkar oi northeast region gi topography ki oiriba mawong matau asina tabak sing ase paikhatpada araibadi nate tabak sing si paikhatnabagi damakta manpower amasung proper training piba yamna darkar oi asegumba virtual platform asina su aikhogi pandamasi phangnabada tasengna mateng panglagani haiki Kamjong District Headquarter ge Kamjong Town Hall da District Administration Kamjong na senduna ngasi Mari Suba the District Health Leaders Day amasung miyam gi numit pangthokre thoramduda miyo jam hena saruk yaduna tungan ba government ke welfare scheme singi application sing miyam dagi fangki tungan ba department kuntra mari gi store sing hangdokuna miyam da kudong chaba kya su fangan ki ngasi gi thoramduda Rangamai Rang Peter, Deputy Commissioner Kamjongna, Chief Guest P. Manjit, Superintendent of Police ADM Ningraingam Laishang, SDO Sahampung Block Philip John Guest of Honor Sing Oiki. CSO Leader Sing Amasung Khulgi Chief Sing Kaya Saruk Yaduna Pangthokiba Thoramduda CMHA Card, Weaver Card, PM Kisan Card, Ujwala Gas Set Sing Amasung Napsagi Card Sing Su Beneficiary Kaya da Yanthoki. Kelen Thokchom Trust Manipur na senduna Kelen Thokchom ge humfuni thoirak suba mapok kumon ngase Manipur Press Club ta pangthokre tharom asida athoiba mitunglen oikhiba amjugi President Wangkhemcha Samjain Hai Kelen Thokchom mi khuding makatina ba yaba lamchat phajaba migi wakhalon khangba misakni mahangna paumi ama oibagi thaurang chapchana longduna leibaki damak thabak kaya tawrami pau piriba mi amana su Kelen Thokchom hek ubaga mapangi oigera lamdam sigi oigera pau piningbagi rasi leiba misakni lamdam seda pau piningba misak yamna lei adubu Kelen Thokchom dadi adugumba rasi asi yaude Kelen Thokchomna mapangi pauche singa yamna naknaba mari leirami mahakumba ama lamdam sidagi maru oina paumi singi marakta mangkiba haibasi paugi lamda awatpa amadi lehoragani haiki Thoramasida Editors Guild Manipur gi President Khogendro Khomdram amasung Kelen Thokchom Trust Manipur gi Founder Thokchom Memcha Devi saruk yaki Taruk Suba Death Anniversary of Pabung Thongnauzam Iboyaima Father of Social Worker gi Thoram Pangtokre Thoram Adu Thoughts and Concept of Pabung Iboyaima in
The Contemporary Society of Manipur haiba theme da pangthoki pabung iboyaima thoidokna mating leiba marebak maramdamgidamak punsigi aroiba tangkak fawba hanba leitana hotnaramkiba ireibaki tanglaba lanni pabungbu ningsingduna amadi laiwekhrabagi photoda miyamna laishu katuna ikai khumnaba utpana ahoba oiki nungi oiba warol pangthoktuna pabung iboyaimagi sanglaba punsi kongchatki wari amadi khunaida lobiramba thawdangsingi matangda nainaduna wangang loisingna phungdoknaki ningsingba yai apunbada thajaba aikhoigi mangkhraba saktambu hanjilhanba pamjaba pabung thongnaujam iboyaima iramdam sida chechat 1983 November 2 Meragi 19 irai numita singjamai thongam lekaida thongnaujam chawyaima amadi thongnaujam ongbi Rajkumari Ningol Sanajaubi anina pokwa machin manau nupa taru nupi mari punna tara pokpagi manungda ani shuba oina phangjakiba machani matamdugi class 4 phawbatang Chinga mathaki Ucha Primary School da tambadagi makhatam thabak ngamkhide chechat 1983 chahi kun pharakpada apokpa mapabung kaina khibana maram oiraga punsida khwaidagi chawba chaitheng ama piraki imung manunggi leita laira awa anana maram oiduna usuba hoki punsigi sinfamsu usuba oiki maita yumjau ama hobadagi loiba fawba sabada khutloina haisingi masida natana afang bathabak suba amadi angangseng lairik takpi tambibagi thabaksu tawi chechat 1994 yumban bagi lambida khongdaki yum hek panbaga matam amada silet haina khangnaramba hojikna Assamgi Karimganj haina khangnariba mafam asidagi nga kwa amadi yubi puthoraklaga singjamaida dukan hanglaga yonba hore khongchat adugi manung channa chechat 1994 gi June thada mafamduda rajnitigi amotpa amadi maitai singna hingliba fivam phagatnaba hotnaramba apunba sagatnaba hotnaramba lamjanba hijam irabot haktengnana unaki amadi mahaki wakhalon ngalingaidagi mami taba hoki chechat 1993 tagidi Gandhi Seva Sevak haina mingthonba regional political party semduna rajnitida khong thangjinba hoki chechat 1995 dagidi Socialist Party gi member oiki chechat 1950 Socialist Party amadi Communist Party ani punna Restoration of Original State ki akanba khongjang sangsinba hoki loinana dimana segamani lainana rally chatpada police na ihingna hingsaba makai furaga tha taruk jail da thamki jail dagi hek thorakpaga chechat 1953 da Socialist Party Manipur semki chechat 1953 da All India Socialist Party Manipur gi president oiki punsigi aroiba mikup fawba tolata raba upai lejadraba miyamgi yaifanaba thabak tawjaba pamba mina mibu otpi naibidaba manaba khunai amagidamak khutum chena paiduna honaba pamjariba luchingbani pabung asi kumja 2013 ki October tang 19 irai numita Manipur imagi tanglaba fiji lan oiraba pabung iboyaima taibang thadokduna mapugi khuya tanki chahi gi kum olakpada maring furuki Lamlai Festival pangthokpagom chahi asigi oinasu ngarang Tengnopal district ki manung chana leiba Leibi village ki khunja singna maringi custom culture ga tana thana ba yadraba Lamlai Festival 2022 pangthokre masigi nunggi oiba wahan thokdi lu nathanba lambi semjinba iseng khong sembana chingba loiraba tungda pangthokpa maru oiba maringi singthaningai oiba festival amani masi art and culture ga mari lainaba Manipur lengak nasu miyam changbiraga maringi tradition culture amadi custom yokhatpada pukning thawat piu haina ke Prakash Maring social worker na lengaki pukning chingsilakli malengi oiba healthcare ecosystem ga chanaba pandam ama lofam thu I haina Union Health Minister Dr. Mansukh Mandaviana haikre masi oinanaba sel thumgi malengi oiba health regulation semba amadi WHO gavi G7 amasung G20 ga su khananainabagi mathau tai hainasu makatana phungdoki wafam ase Dr. Mandaviana second G20 health ministerial meeting da wangangbuda phungdokibani meeting adu Indonesia gi Bali da pangthokibani health emergency prevention gi thabak India na paikhatnaba thorangli ba thabak sangi maramdasu mahakna phungdoki
pharmaceutical sector amadi healthcare service paikhatpada hena mapangal kalhangadabani haiki ngase North Korea na nongpok thangba samudra khongbandagi short range ballistic missile ani kapkre South Korea gi military na haikibada manghan takhan kibagi report laikide adum oina makkakraba maru adu Japan gi exclusive economic zone gi mapanda ta ki hari ngasi tawkiba asina chahi asida North Korea na missile test tawba kunipan subani United States South Korea amadi Japan na phungdokibada karigumba North Korea na nuclear weapons ki taret lagsuba test tawrabadi unparalleled response mapaukhum oina piba yai tha asidasu North Korea na multiple artillery barrage kapkhibani aroibada maroiba paw muhna bijari Manipur amasung Manipur gi mapanda maitai na khundaba mafam sengda ningol jakoba pangtoknakre Northeast Aerosports Hot Air Balloon and Paramotos Festa 2023 pangtoklagani haina Minister Govindas Konthaujamna lauthokre Daruk suba death anniversary of Pabung Thangnaujam Iboyai mathoram pangtokre Loinana malemgi oiba healthcare ecosystem ga chanaba pandam ama lokam to haina Union Health Minister Mansukh Mandaviya na haikre Nasigidamakta di pangdamatang sida loijari miyeng tabiribasingbu amukana khurumjari